post mortem. Namthiraba hingai manamduna maram moiraga ma kaadudagi ahing nungai duda mikap thokle magi naton sumang aduda manam maduna ungduna leire Regina tumlumbadagi hagule masadu ningjing mangjing tawre magi wakhalda tumduna leiriba kaadugi manungda mi ama leibadawna samin phanglami asumna ma wakhalna ngayak tawduna le tanja aduda mapuroiba yonmana kawre Regina Kaidorage, Hogulaglade, Karing Numaitable Lerage. Regina, Kangprekangi, assume the Mapura Bana Corpodo. Marno make up Tolapaduda, Tan Hixanana, Yuhen Basu, make up Tolapane. Yuhen Mana, make up Tolapada, Pamduna Lerma to Tang the Rubane. Regina, Mapura Bana Corpodo, Mahepeti, Kangprekangi. Moi Pavon, Aido, Aike Doraba, Yamnum Tibamana Mamaname, Karimanam non Haisha. Aidi namthideda khangde nungpan he kole manamse adose matamse tengle tumna batawro nangbo ai isa sida yam hainadaba madi phawri kaigino su maramdo ai isana lamba phangjade imitsina uramlabasu khar phagadabane imitsina jejet punsin kibana aibu sondhan bire hai nangbu natta nataba wakal mayam ma Kanjil Malene, Pankanda Kangde, I isace, Bangwada way, Moi Pabo, I give it the Pulibase. Karamanumita, Lotopi do know. I miss a Lotopiro. I am Waiba, Moi Pabo Nangana, Pankanda Kanjil Regina. Se, Tumo, Tumba Temuse Yare, Haying Nungalagane, Kanasi, Doctor Lagaga. Se, Ting is a Tumo. Asumna ma ngayakti wakhalna akiba marakta ningdana leramba Regina ge pukning wakhal pumba phathare usinachin ngayak wakhal choi thoklurabasu ma tamna tumthakre yuhen badi tumthaba yaramde Regina ge mafamda ma minam khibane Regina na hingai manam namba phawudongna ma su masada phawrame ka duda apum masa leibudongna su hek matawe mak tumthawai ba yaramde ka dugi akoi biduda Kari legi hai duni koying yengi asumna nga yenglaba matung amu cabin dudagi ma thong kanthore thong he kanthorappududa ure atop anaba maya pareng chana magi bet tuda tumduna leibado masi mata lengde female eye ward tuda leibado asumna ma nga yenglinge samu nabi nurse nupi ma makhutta tray pai female eye ward ki hek thongjin kanchanba mayada Chaple Pagalabado, Ure, Madu over the Yuenba, Masado, Swailawe. Ango Pijon Maxunatre, Nurse Tuna, Sheliba Magi, Dress Koto Yangbada, Ye Neramde. Mi Kagi Nurse Na, Shepa Pijol Maxunate, Imak Maxiladana, Ying Nang Taibadona. Nurse Nupido, Tongjin to the Lepagaleresu, Mamit Aniduna, Sadakai, Yuhen Mada, Saptra Magaluina, Munna Yangale. Asumna Toba, Matawaduda, Yuen Masada. Angakpa mafawe masibu karma makhalgi nurse no athengbada night duty taba nurse nupi amanabu asigu pijol se set kadra hai naina yengna nupi do thongjil mapal du da leblam badagi mangak to break law na leithere mamai do yuen bada yengam badagi break law na leithek saduna maning mamang tayo narga phat law na masado leithoi maku ki sarung na ma masa ki sarung na ma tongan Chapi Targa Chapa, Angang Masagi Sana Potona, Heging Buddha, Fiba Mamai Nurse Nupido, Makuta Trepai, Tongjin Duda, left to the Lambade, Mamaido, Palay Toklaga, Maki Chapum Topa, Lambi Domda, Female Iwa Lomde, Tokre, Fiba Matuda, Yuen Masado, Langtade, Masina Karamba Makalgi, Nurse Nupi Orizano, Masama Tanta, Wang Hangde, Wang Sigi Pokum, Ma Kudakta, Kangba Pamlay, Ma Hujiti. Tumina leptun lerambade kari wakhaldagi no khangde magi mimangda mapalana chakkiba nurse nupido
ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯡꯏꯟꯅꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯨꯗꯤ ꯃꯣꯡ ꯍꯥꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯃꯈꯨꯠꯇ ꯇ꯭ꯔꯦ ꯑꯗꯨ ꯄꯥꯏ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯇꯨꯃꯤꯟ ꯆꯠꯂꯦ꯫ ꯗꯣꯂꯥꯟ ꯃꯊꯛꯇ ꯂꯩꯕ ꯋꯥꯔꯗ ꯑꯗꯣꯝꯗꯒꯤ ꯁ꯭ꯇꯤꯌꯔ ꯁꯤꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯑꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯠꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯤꯌꯔꯗꯨꯒꯤ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯆꯠꯂꯝꯂꯤꯕꯗꯣ꯫ ꯐꯤꯃꯦꯜ ꯑꯥꯏ ꯋꯥꯔꯗꯀꯤ ꯑꯦꯛꯖꯤꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯁ꯭ꯇꯤꯌꯔꯗꯨꯗ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯏꯟꯅꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯍꯥꯏꯅ ꯁ꯭ꯇꯤꯌꯔꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯌꯨꯍꯦꯟꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯑꯀꯤꯕ ꯐꯪꯂꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯒ ꯍꯥꯏꯐꯦꯠꯇꯤ ꯃꯤꯆꯥꯟꯅꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤꯗꯤ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯊꯥꯡꯂꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯐꯤꯚꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯆꯟꯆꯠ ꯆꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯠꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯉꯤ ꯃꯥꯅ ꯆꯠꯂꯤꯕꯗꯣ꯫ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯇꯝꯗꯨꯗ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯦꯖꯤꯅꯥꯒ ꯆꯪꯗ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯆꯠꯄꯗꯨ ꯎꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯥꯎꯔꯛꯂꯦ꯫ "ꯁꯤꯛꯁꯇꯔ! ꯁꯤꯛꯁꯇꯔ! ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯁꯤꯛꯁꯇꯔ!" ꯑꯁꯤ ꯍꯥꯏꯔꯗꯅ ꯌꯨꯍꯦꯟꯕ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ ꯀꯟꯅ ꯂꯥꯎꯔꯦ꯫ "ꯁꯤꯛꯁꯇꯔ, ꯚꯥꯞ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯇꯧꯕꯅꯤ"꯫ ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯦ, ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯃꯈꯨꯠꯇ ꯇ꯭ꯔꯦꯗꯨ ꯄꯥꯏꯔꯒ ꯆꯠꯂꯦ꯫ ꯐꯅ ꯁꯥꯡꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯃꯊꯣꯡ ꯈꯪꯗꯅ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ ꯆꯠꯂꯦ꯫ ꯍꯥꯏꯖꯕꯇꯅꯤ ꯅꯔꯁ ꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯋꯥꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯏꯟꯅꯔꯛꯄꯅ ꯈꯪꯍꯧꯗꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯃꯝꯅꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯑꯁꯨꯛ ꯊꯨꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯁꯤꯗ ꯀꯔꯝꯕ ꯁꯔꯛꯇ ꯀꯔꯝꯕ ꯅꯥꯔꯣꯟꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄꯗ ꯃꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯟꯅ ꯆꯠꯊꯔꯤꯕ ꯔꯤꯝꯁꯀꯤ ꯅꯣꯠ ꯕ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯀꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯕꯤꯜꯗꯤꯡ ꯃꯊꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯤ ꯃꯍꯥꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ꯫ ꯁꯥꯠ ꯍꯥꯏꯕꯒꯤ ꯌꯣꯠꯀꯤ ꯀꯥꯆꯤ ꯀꯔꯣꯡ ꯀꯌꯥ ꯂꯣꯡꯗꯨꯅ ꯁꯥꯠꯇꯨꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯜꯗꯤꯡꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯕꯤꯝ ꯂꯥꯛꯄ ꯄꯤꯂꯔ ꯍꯩꯗ꯭ꯔꯤꯕ ꯌꯣꯠꯀꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯁꯤꯡꯗꯣ ꯂꯥꯡꯗꯨꯅ ꯂꯩ꯫ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯀꯔꯝꯕ ꯁꯔꯨꯛꯇ ꯅꯔꯁ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯛꯄ ꯏꯃꯝ ꯃꯝꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯆꯪꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯨꯅ ꯏꯆꯥꯏ ꯆꯥꯏꯕꯤꯕꯗꯧꯅ ꯂꯩꯔꯤ꯫ ꯅꯨꯡ ꯂꯩꯉꯣꯏ ꯆꯤꯞ ꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯗꯣꯛꯂꯒ ꯂꯩꯔꯤ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯨꯝ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯅ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯕꯗꯧꯅ ꯂꯩꯔꯤꯕ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯆꯠꯊꯔꯤꯕ ꯕꯤꯜꯗꯤꯡ ꯑꯜꯗꯣꯝꯗ ꯐ꯭ꯂꯥꯁꯇꯣ ꯀꯥꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯪꯉꯤ꯫ ꯀꯅꯥꯅꯣꯃ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯏꯗꯣ ꯇꯨꯡ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯍꯧꯗꯦ꯫ ꯁꯣꯝꯗ ꯁꯥꯠ ꯑꯅꯧꯕ ꯍꯩꯕꯒꯤ ꯌꯣꯠꯀꯤ ꯀꯥꯆꯤ ꯀꯔꯣꯡ ꯃꯌꯥꯝ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯕꯗꯣ ꯍꯥꯏꯐꯦꯠꯇꯤ ꯃꯃꯤꯠꯇꯨꯗ ꯎꯍꯧꯏ꯫ ꯌꯨꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯥꯗꯣ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ "ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ?" ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯠꯇ ꯐꯥꯎ ꯐꯪꯗꯦ꯫ ꯃꯥ ꯍꯧꯖꯤꯛ ꯁꯥꯠ ꯍꯩꯕꯗꯣꯝꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯥꯞꯆꯩ ꯍꯥꯏꯕꯇꯅꯤ
ꯀꯅꯥꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯀꯦꯕꯤꯟꯗ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯔꯦꯖꯤꯅꯥꯗꯣ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯤ꯫ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯈꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯀꯥꯞ ꯑꯃꯝꯕꯗꯨꯗ ꯁꯥꯏꯟꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯋꯥꯠꯂꯩꯕ ꯀꯔꯝꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯥꯁꯇꯣ ꯑꯃꯝꯕꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯂꯦ꯫ ꯃꯍꯥꯛ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯕꯗ ꯀꯗꯣꯝꯗ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯣꯕꯥꯏꯜꯒꯤ ꯒꯨꯒꯜ ꯂꯣꯀꯦꯁꯟꯗꯣ ꯊꯥꯒꯠꯂꯒ ꯑꯥꯏ ꯋꯥꯔꯗ ꯀꯗꯣꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯂꯣꯀꯦꯁꯟ ꯌꯦꯡꯕꯗ ꯑꯃꯨꯛ ꯈꯧꯇꯛ ꯆꯥꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯃꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯔꯝꯂꯦ, ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯋꯥꯔꯗꯀꯤꯅ ꯍꯦꯛ ꯑꯋꯥꯡ ꯊꯥꯡꯕꯗ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯝꯅ ꯑꯁꯤ ꯇꯥꯅ ꯂꯥꯛꯈꯤꯕꯅꯣ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯒꯨꯒꯜ ꯂꯣꯀꯦꯁꯟꯗꯨꯅ ꯄꯤꯔꯤꯕ ꯃꯦꯞꯄꯤꯡ ꯑꯗꯣ ꯐꯥꯛ ꯑꯃ ꯏꯆꯠ ꯆꯠꯂꯦ꯫ ꯈꯥꯗ ꯂꯩꯕ ꯃꯥꯅ ꯀꯔꯝꯅ ꯑꯋꯥꯡꯂꯣꯝꯗ ꯌꯧꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯑꯁꯨꯝꯅ ꯃꯥ ꯈꯟꯖꯥꯟꯅꯩ꯫ ꯃꯣꯕꯥꯏꯜꯒꯤ ꯗꯤꯖꯤꯇꯦꯜꯗꯨꯗ ꯄꯨꯡ ꯑꯃꯒ ꯃꯤꯅꯠ 10 ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯈꯟ ꯐꯤꯃꯦꯜ ꯑꯥꯏ ꯋꯥꯔꯗ ꯂꯩꯕ ꯑꯗꯣꯝꯗ ꯌꯧꯅꯕ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯕꯤꯜꯗꯤꯡꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯇꯨꯗꯒꯤ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯃꯆꯤ ꯂꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦ꯫ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯀꯞꯂꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯂꯩꯆꯤꯟꯁꯨ ꯄꯥꯔꯞ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯠ ꯂꯥꯎꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯒ ꯀꯞꯇꯨꯅ ꯂꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤꯕꯗꯣ ꯐꯅꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯦꯝꯅꯧꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯣꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯌꯨꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯌꯥꯔꯦ, ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯅꯁꯥꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯦꯇꯨꯀꯤ"꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯛꯏ, "ꯏꯆꯦ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ"꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯁꯤꯅꯤ ꯂꯥꯏꯕꯛ ꯍꯥꯏꯗꯣ꯫ ꯃꯁꯦ ꯂꯥꯏꯕꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯅꯝꯗꯨꯅ ꯏꯆꯥꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯊꯤꯟꯊꯕ ꯊꯦꯡꯕꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯎꯊꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯕꯤꯈꯤꯕꯅꯤ"꯫ ꯅꯨꯄꯥꯗꯨꯅ "ꯌꯥꯔꯦꯁꯦ, ꯀꯞꯄꯅꯨ꯫ ꯐꯅ ꯀꯞꯂꯁꯨ ꯏꯆꯥꯗꯤ ꯍꯜꯂꯛꯂꯔꯣꯏ"꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ "ꯀꯦꯇꯨꯀꯤ, ꯁꯦ ꯇꯣꯛꯑꯁꯦ꯫ ꯃꯤꯔꯦꯜ ꯁꯪꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯕ ꯏꯆꯥꯕꯨ ꯌꯥꯇꯥꯗꯨꯅ ꯀꯨꯏꯅ ꯊꯝꯒꯅꯤ? ꯄꯨꯡꯖꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯁꯛꯁꯨ ꯆꯨꯝꯅꯔꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯃꯁꯥꯁꯦ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨꯔꯁꯤ"꯫ ꯀꯦꯇꯨꯀꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒ ꯍꯥꯏꯔꯦ, "ꯉꯁꯤ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯤꯕꯁꯦ ꯃꯈꯣꯏꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯃꯈꯥꯡꯗ ꯃꯥꯡꯂꯦ꯫ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯏꯕꯛꯀꯤꯅꯣ"꯫ ꯅꯨꯄꯥꯗꯨꯅ ꯊꯦꯝꯖꯤꯜꯂꯤ, "ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯝꯆꯤꯡꯅꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯇꯧꯅꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯁꯤꯁꯨ ꯅꯪꯅ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯆꯥꯒꯤꯗꯃꯛ ꯀꯦꯁ ꯇꯧꯕꯁꯨ ꯌꯥꯕꯅꯤ꯫ ꯅꯪꯅ ꯁꯤꯀꯥꯡ ꯈꯥꯡꯗꯨꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ"꯫ ꯌꯨꯍꯦꯟꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯁꯣꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩ, ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯌꯨꯝꯗ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯏ꯫ ꯃꯆꯥꯒꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ
mahak masasu amuksu nungaitaba phawe mahak masada kadaidagi interest ama kanna pokle migi wari do masagi wari oreboi khan masa machada thokpa thaudokum thawai tana tadun le makha tana makoyumdo amuk wari sanari nupiduna kapli kapli haire aigi cha accident na maramoi thawai thare mase ai natana mipum khudimang khangnar wafamne masidabo mu karigi post mortem amu tawbagi mathau tadige tanauraba aigi chagi hakchang kaya chingdo lelaga kari kanabano phanggadorise ichagi hakchang thaki ahenba angang ba ikeng chinthabado mama oibi aina amukana uba pamdre aigi cha sire sibagi siba maning tamna sialo asi hariga nupido hingningna uma khongaduda lepambadagi phamtharaga kablakle nupidubu atopa nupiduga nupadugana mabu themjinbiri asumna pungning phajanaba honaringi trolley ma nupa ani changduna illaga ama madumdagi puthore athengmeng sida trolley gi chaka kangkhong mari dugi makhol ado yam hongna tare trolley dubu inthoragliba hospital dugi compounder ani do mamai do mask upudongna tawe kaihana mekching ubusu pangte tawribado asi bakchang ado phi ngobuna kuptuna puthore tawribu matawdu yuhenbadi amata chitadana mikupta amamamta mifam hongba ngamdana yengduna le oiriba phibam maduda pungning nungsiba phawe mapa mama oibina kayada thamoi kairamgadaba masagi asi bakchang du ubda thawai yaude khanglaba asi bakchang aduna trolley mathakta sangna ta dun leibdu ubda uma khongdu phamlaga kaptuna lerambadagi machagi asi bakchang du urubadi kaplambadagi fuklauna hogulaglaga mahak machagi asi bakchang aduda yenglaga hingningna kaple imagi bema imadi mangjaredana handak mapoksimagi kanadano aine chani haiduna kaugadorisibo imagi bema asi harga tengthana oina kaple asi bakchang do induna purakliba compounder ani do nakanamada thaijilaga tumi leptuna le hoi mai haide kapliba nupidugi matawduda yengduna le machi lengde yoyanba tawriba singado yengduna dum le khangowdana amambada lebammadagi hospital gi compounder ani do amuk phatlauna kadomna chatkhirba khangowdre amuk mangkhre adubu second khero kannarga compounder ni do makuta ku pairaga thangle phibam madu ubuda swai lawe yohenba karino tawri singsibo asuk thenglaba matam sida karambo hospital gi amadi moki authority gi ayaba lawraga asi bakchang amabu imung manungda karamna sinagadina yohenba khallubada yamna te chadaba nena tadaba thabak amadi ore sangchin ma makoina tawribado karino haina ma khangingba phawrabane adubu mana kari thongnadana makoigi mathakta karamba wang hangluni aduna tumil lebana khwaidagi afaba policy ni khanduna ma tumin laikre asumna makoina tawriba singduda yawshillurgasu soidana achobo wang amadi hanglakani haiba ma masana khangje ma kari oiri soidana hairakani maagna doctor phana oi haidunasu migi meterda maagna yawshilluba khutingjiluba haibase soidana aramdo oigani khanbadagi maag tumina laikibane karigino khangde maag masada thokpo thokdogum magi imung manungi miyoisingna awaba tabadongna masada phawe chapleptuna maag yengduna dumle kudo sangna lambi meyaiduda phairagale compounder niduna kudu hek thambaga trolley mathaktagi phingobuna kupsunduna lairiba hakchang ado hoi mai haidna kamna lawneriba marak aduda prap sanction kraga tap lawna lakhatle aduga asi bakchang do minungsi leitana wakatlaglaru haibagi matagu lakhatlaga thok lawna kudugi manung hapsile asumna asi bakchang do hek hapsin baloibaga compounder ani do trolley du illaga amamba domda hoi mai hairamdana chatki asumna kuduga nupaduga nupi ani duga
ꯂꯝꯕꯤꯗꯨꯗ ꯂꯩꯍꯧꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯨ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯊꯃꯣꯏꯗꯨ ꯄꯨꯕ ꯌꯥꯗꯅ ꯑꯁꯨꯝꯅ ꯀꯞꯀꯩ ꯀꯞꯂꯝꯂꯒ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯋꯥꯟꯊꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯩꯅ ꯑꯣꯝꯆꯥꯛꯅꯅ ꯆꯥꯛꯂꯛꯂꯕꯗ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯉꯁꯥꯏ ꯃꯥꯒꯤ ꯃꯤꯃꯥꯡꯗꯒꯤ ꯈꯪꯍꯧꯗꯨꯅ ꯃꯥꯡꯈꯤꯕ ꯅꯔꯁ ꯅꯨꯄꯤ ꯆꯃꯣꯠ ꯐꯤꯃꯣꯠꯅꯕꯤꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯈꯨꯠꯇ ꯇ꯭ꯔꯦ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏ ꯃꯥꯏꯊꯣꯡꯗꯅ ꯏꯃꯛ ꯃꯛꯁꯤꯜꯂꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠꯇꯤ ꯎꯔꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯃꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯅꯔꯁ ꯅꯨꯄꯤꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯇ꯭ꯔꯦꯗꯣ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯊꯝꯂꯒ ꯃꯥꯒꯤ ꯇ꯭ꯔꯦꯗꯨꯗꯒꯤ ꯏꯟꯖꯦꯛꯁꯟ ꯑꯃ ꯂꯧꯊꯣꯔꯛꯑꯦ ꯑꯗꯨꯒ ꯋꯥꯟꯊꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯀꯥꯞꯊꯣꯏꯒꯤ ꯇꯧꯔꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯑꯃꯗꯨꯒꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯏꯎꯠꯇ ꯎꯠꯂꯤ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯍꯦꯛ ꯍꯥꯏꯗꯦ ꯇꯧꯔꯤꯕꯗꯣ ꯑꯃꯔꯣꯝꯗ ꯌꯨꯍꯦꯟꯕꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯃꯍꯤꯛ ꯃꯇꯥꯡ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯅ ꯇꯧꯊꯣꯔꯛꯄ ꯃꯊꯧꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯗꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯇ꯭ꯔꯦ ꯑꯃꯕꯨ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯊꯣꯛ ꯂꯥꯎꯅ ꯊꯝꯂꯒ ꯃꯊꯧ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯊꯜꯂꯕ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯅ ꯀꯨ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯒ ꯀꯅꯥ ꯂꯥꯛꯂꯒ ꯃꯁꯤꯕꯨ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯕꯤꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃ ꯃꯈꯥꯔꯣꯝꯗꯒꯤ ꯊꯧꯔꯛꯄꯗꯨ ꯎꯏ ꯑꯦꯝꯕꯨꯂꯦꯟꯁꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯃꯥ ꯈꯪꯉꯤ ꯁꯥꯏꯔꯦꯟ ꯑꯍꯧꯕ ꯈꯣꯡꯕ ꯃꯈꯣꯜꯗꯨ ꯃꯍꯥꯛ ꯌꯥꯝ ꯁꯦꯡꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯜꯁꯤ ꯇꯥꯕꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯀꯟꯅ ꯊꯧꯔꯛꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯅꯤꯒꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯇꯛꯈꯥꯏꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯅ ꯊꯣꯝꯕꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯆꯛꯈꯥꯏꯗꯨꯅ ꯂꯩ ꯑꯃꯔꯣꯝꯗ ꯅꯔꯁ ꯅꯨꯄꯤꯗꯨꯁꯨ ꯊꯣꯝꯂꯤꯕꯅꯤ ꯊꯣꯝꯂꯕꯁꯨ नर्स नुपीदुदी कछु थोइथोकपा तौदे मसादु एम्बुलेंसतुदा ओइना फाउदोकलगा चटखिबदौना तौवे कुदुसु एम्बुलेंसना तकलबसु करिमता अहोंबा लेते मची लेंगदना अदुमक लै तौरिबा मतौदुदा मादी मया कादुना लै नुपा अमा नुपी अनिदुगी एम्बुलेंसना तकलंबा इचाइ चाइ थोकिबदौना लैरबा हक्चांगसिंदो अमु तम तमना समजनबा हौरगले अदुगा हानगी मतौगु फिबम अदुदा हंजनग्रे असीबना कना अचंबना कना खेनबा करिसु लेखिथे इमानदा माने ओइरिबा मतौदुदा युहेनबा मफम अदुदा पंथदुना लैबा चुमद्रे खन लाक्ले माना उरिबा सिंसे नॉर्मल अमता नते मसीदी अकीबना पिकथलबा सकलोल अमदी थौदोक वाथोंने खंगबदगी माक मफम अदु थादोकलगा माना लैरिबा केबिन अदु तमना लाय लंबीदुदा असीबा अचंबगी खेनबा लैत्रबा सिंगदो पुनसिनदुना उ मखोंग अदुदा हानगी मतौगुम वा कप्तुना अदुमुक लेहौरे वारीसिगी कुंथा तरुक सुबा तांकक मतांग असुद लोइसिनजरे मयामना वारीसि ताबिरगा अदोंगी मोत अदु कमेंट थंबिरम अमदी चैनल असिबु नुसिबिदुना लाइक अमदी सब्सक्राइब तौबा काउबिगना लोइसिलकपदा मयामु इकोंगनोना खुरुमजरे।